मैम रशिया डॉक्टर तमनिबसिंग लेरगदिको आइगोंदा ब्रारोल मिटै द पाव फाबिरो आई ममांगी चैदु छात्र अदुम पुसनजै अदु हंतकसु आई पुसनजदुने छात्रसिंग अदो हौजिक अदुम पाव फाबिरो नीट एग्जाम हाइतोबग पाव फाबिरो अदुग हौजिक पाव फारो के खंगब लेटरसु यारे हौजिक एडमिशन तौगेसु यारे हाना नीट थागिबो ओरगना अदुग नीट थारिबसिंगना हंतक थाबा अनु ओरगना हौजिक के खंगबतो हाइरो मतम याम लेटरबन आइना यूनिवर्सिटी द एडमिशन तौरिसि खोगी वर्ल्ड की रैंकिंग को पृथ्वी की वर्ल्ड रैंक द लिसिंग अमग चनी सुबह यूनिवर्सिटी मोल्डोविया स्टेट यूनिवर्सिटी आई यूनिवर्सिटी तंबम गिदी आई मैम खंगे इसामसु रशिया द लेबदिना आई मैमसु करमना तंबा यागे हाइबदो अदुदैना खंगचरगा मोल्डोविया स्टेट यूनिवर्सिटी दा आइना छात्र सिंजे ममांगदसु पुसले हंतकसु आई पुसनजदोने अदो सी यूनिवर्सिटी करिगिनो हार कांदा आइना अतोबा यूनिवर्सिटी थाबै मौत सी यूनिवर्सिटी थारिसे ने सी थबक तौरिसे कांदा अखोइदा थेंगनागिबा अवाबा नुंगाइबा मैम लै अदुदो अवाबा सिंगो याहनदबि लाइक तंबा हाइसिदि अदु याम नुंगाइना तंगदबनि दो लाइक पाबदा अवाबा दुदि अवाबा नते अदुदुना आई ब्रदर्स अमा ओइना ऐसे डॉक्टर मोइना आई मैम दा आई मतेंग पांगजेगे मैम दा इगोन दुम पाव फाबिरो मोल्डोविया स्टेट यूनिवर्सिटी की मैम नुंगाइबिरि मैम आई ngasi मैम दा अनो ब्लॉग अमा खदोल तमजेगे आइना मैम ख्वाइदगी ब्लॉग सुम सेमकपदा आइना पामजबा ब्लॉग सुम मैम यावरे अदुगा ngasi की ब्लॉग सु आइना पामजना सेमजगदबा ब्लॉग ने दो मैम सु लोइबदा हौदेना लोइ फाउ येंगनिंगे अदुगा ब्लॉग से अमत नति अनि हुम आई अदुम थागतचरगे असि मतंगदा आइना ngasi चतुरिबा लमसिको द लैंड ऑफ वॉरियर्स कवेबा अदु ममिंगना दागिस्तान हाइबा लमसिनेबा दागिस्तान हाइबा लमसि कोगी साउदर्न पार्ट रशिया द लेबको आइना लेरिबा सिटीसदगी फ्लाइट दा चलसु याय ट्रेन दा चलसु याय अदो आइगी इमानबा अराबिक मागी कार लेबको अदुदा अखोइ मरी चतुनि आइगी इमानबा मणिपुरी समरजित यावरे अदुगा अखोइ इमानबा अनि अमगा मागी कार दा चपजे खोगी जर्नी सिको खोगी पुंग मंगा नत्रगा पुंग तरुक चंगे अदुगा थाव सामना होंगे सिदा थाव लीटर अमदा लुपा यांखै फादेबको अदुदुना इसागी गाड़ी लेजबनिना अखोइ अदुदा चचेना तौबने अदुगा चतुरिबगी मफमजे खोगी UFC की वर्ल्ड की ओइना ख्वाइदि अफावरबा हौजिबुदि रिटायर तौग्रे कुइद्रिदना खाबिब नुरमागोमेदोव लेबा मफमदुने अदो यारगदी मोगी युम नुरमागोमदिगी इमुंगा दो आई उच्चरके अदो हौजिबुदि आइना लेरिबा सिटीस दा खोइ KFC गुम अचापो चारिबको अदो आई लोइ हौदिना लोइ फाउ येंबियो मैम आइना चतोय मफमसे अदो आइना मैम सिगी मतांगदा खरा दम पा खुदना तौरेबा दागिस्तान की मतांगसे अदो मुस्लिम एरिया ने अदुगा यामना मोसी स्पोर्ट्स कल्चर UFC यामना पाम्बा लमनेना हाई अदो चलकांदा आई योरकांदा आई मैम मखा तौ उच्चरके मैम असिना आई इमानबने मागी ममिंगना अहमद कवे मासी इजिप्शियन ने अदो मासु खोइ पुलप सिदा रशिया दा लाइक तमनबने अदुगा मागी कार दा सिजने मागी कार दा अखोइ पुलप से चतुने से हाय ब्रो हाय गाइस समर जिसु असदल लेरे अखोइ इमानबजे अदुगा अखोइ सी KFC दा सिदा अखोइ असापत चारंबा चलजे आई मानबा अमदि मादि ब्लॉग ते यावबा तली अदुगी इगाय अखोइजे थाव पेट्रोल हापिनेबको अदो पेट्रोल की ममनजे लुपा 48 पी लुपा यांखै बो फादे कि होंगे सिसिने खोगी ग्रोसनी होटल लेबा आइना दागिस्तान की खोंसे से लाख बगान को जर्नी से कोई ग्रोसनी सिटी मैम थेंगनबद ग्रोसनी हाइबे थेंगनबदगी असी मफम जिजु खोइना आदे सिजु उरकपने अदो कोइ याम फजेना खाम बाय तारे अदो अखोइ से ngasi से फ्राइडे की नुंगदांग ने अहिंग से अदो अखोइदी रशिया दा लाइक तंबसिंग से सैटरडे क्लास लेतेबा अयाम फर्स्ट ईयर गुम लेबोने खोइदी 6 ईयर आई लोइदोबा खोइजि लोइदोबा था मंगा ट्रु खतंग गारेबा मथंगी मे जुन दा खोइ डिग्री फंगदोनेबको अदो नखोइ सैटरडे क्लास लेतबनिना फ्राइडे की अहिंग से नुंगदांग दा लाकपने अदुगा संडे दा हंदोने खोइ संडे की नुमिदांग दा खोइ इसागी कार यावबनिना यामना चतौ चचिन दो थाव सु होंगलिना लाकपने असी यामना फजैये दागिस्तान की लाकबा लंबी दा सिटी मैम ले अखोइ नाजरान गाना को सिटी फजा फजबा अदु मैम दुदी अखोइ नमक्त्रे अदु अखोइ ग्रोसनी हैना सिटी अनिहुम थांगनगा अमा लै सिम बफन जुजं ngak खामे सिदा अखोइ चागुम कॉफी गुम थक्सेना को अदुदुगा दागिस्तान दो इना खाबिब की लेकाइ दो अदुदो इना अखोइ अमुक थेंगनरस अदो याम ती फजे कोइ सिसी कोइ मुस्लिम एरिया ngaktane दुगो मुस्लिम मारगा यामना फबा कोइ बिग हार्टेड ngaktane सिदा लैरिजे असी की होटल ग्रोसनी की हेक नाखंदने कोइ अतु येंबिबने सी कोई लाइक खुरमबने कोई मुस्लिम सिंह लाई याम ती नाले भाई भाई मनुंग द चंगगा उच्चले अस द कोई लाइक खुरमब मी मैम लाकनेबको अस कोई सनागी मान
ꯑꯩꯈꯣꯏ ꯌꯦꯡꯉꯤꯕ ꯑꯇꯤ ꯅꯥꯜꯂꯦ ꯁꯤꯗꯤ ꯅꯥꯜꯂꯦ ꯁꯤ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯉꯥꯛꯇꯅꯦ ꯑꯗꯨꯗꯨꯒ ꯑꯥꯗꯒꯤ ꯃꯩꯈꯨ ꯑꯃ ꯊꯥꯗꯣꯔꯛꯏꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯣꯟꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯗꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯏꯖꯤꯞꯁꯤꯌꯥꯟꯅ ꯍꯥꯏꯕꯗ ꯃꯥꯒꯤ ꯑꯔꯥꯕꯤꯛꯇ ꯑꯩꯈꯣꯏꯒꯤ ꯕꯥꯎꯔꯥ ꯍꯥꯏꯕ꯭ꯔꯥ ꯕꯥꯎꯔꯥꯅ ꯑꯩꯒꯤ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟꯁꯦ ꯁꯣꯏꯔꯝꯕꯗꯤ ꯌꯥꯏꯕꯀꯣ ꯑꯗꯣ ꯕꯥꯎꯔꯥ ꯀꯩꯅꯣꯝ ꯍꯥꯏ ꯑꯗꯣ ꯁꯤ ꯑꯩꯈꯣꯏ ꯄꯥꯔꯐ꯭ꯌꯨꯝ ꯃꯅꯝ ꯅꯨꯡꯁꯤꯕꯗꯨꯅꯦꯅ ꯍꯥꯏꯌꯦ ꯁꯤꯁꯦ ꯌꯥꯝ ꯊꯤ ꯅꯥꯜꯂꯦ ꯒ꯭ꯔꯣꯁꯅꯤꯁꯦ ꯊꯤ ꯅꯩꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯗꯥꯒꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯆꯠꯂꯅꯤ ꯁꯤꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯄꯟꯊꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯟꯊꯔꯔꯣꯏ ꯑꯗꯣ ꯃꯅꯤꯡꯒꯤꯁꯨ ꯁꯨꯃꯥꯏꯅ ꯎꯏꯒꯦ ꯑꯗꯨꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯔꯣꯗꯅꯦ ꯃꯣꯏꯁꯦ ꯃꯦꯟ ꯔꯣꯗꯀꯤ ꯅꯥꯀꯟꯗ ꯉꯥꯛꯇꯅꯦ ꯊꯝꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯥꯜꯂꯦ ꯑꯗꯩꯁꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯒꯤ ꯀꯥꯔꯗꯨꯅꯦꯕ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯜꯂꯅꯤ ꯑꯗꯣ ꯗꯥꯒꯤꯁꯇꯥꯟꯗ ꯑꯣꯏꯅ ꯆꯠꯂꯅꯤ ꯗꯥꯏꯔꯦꯛ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯥꯝꯃꯗꯤ ꯐꯖꯅ ꯈꯥꯝꯃꯗꯤ ꯗꯥꯒꯤꯁꯇꯥꯟ ꯌꯧꯕꯗ ꯀꯥꯏꯗꯤ ꯅꯣꯡꯉꯥꯜꯂꯅꯦꯕ ꯄꯨꯡ 5-6ꯀꯤ ꯖꯔꯅꯤꯅꯦ ꯂꯥꯛꯄꯅꯦ ꯑꯗꯣ ꯀꯥꯏꯗꯤ ꯄꯨꯡ 10-12 ꯆꯪꯒꯅꯦꯕ ꯑꯗꯣ ꯍꯣꯔꯦꯟ ꯑꯥꯗ ꯑꯃꯨꯛ ꯍꯣꯇꯦꯜ ꯑꯃꯨꯛ ꯕꯨꯛ ꯇꯧꯗ꯭ꯔꯤ ꯌꯧꯕꯒ ꯃꯣꯏꯒꯤ ꯃꯈꯁꯀꯂꯥ ꯀꯧꯋꯦꯕꯀꯣ ꯗꯥꯒꯤꯁꯇꯥꯟꯒꯤ ꯁꯤꯇꯤꯁꯦ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯍꯣꯇꯦꯜꯗ ꯑꯃꯨꯛ ꯕꯨꯛ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯈꯥꯕꯤꯕꯀꯤ ꯂꯩꯐꯝꯒꯗꯣ ꯎꯠꯅꯕ ꯑꯩ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯈꯁꯀꯂꯥꯁꯦ ꯁꯤꯁꯦ ꯌꯧꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯍꯣꯇꯦꯜꯗ ꯅꯠꯇꯦ ꯍꯣꯇꯦꯜꯗꯗꯤ ꯄ꯭ꯔꯥꯏꯁ ꯌꯥꯝꯅ ꯋꯥꯡꯉꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯦꯄꯥꯔꯠꯃꯦꯟ ꯍꯥꯏꯁꯦ ꯅꯨꯃꯤꯠ 2ꯒꯤꯅꯦꯕ ꯅꯨꯃꯤꯠ ꯑꯅꯤꯗ ꯂꯨꯄꯥ 3,000 ꯂꯧꯋꯦ ꯑꯩꯈꯣꯏ ꯃꯤ 4ꯒꯤ ꯑꯗꯣ ꯃꯣꯏꯅ ꯀꯔꯤ ꯄꯤꯒꯦꯁꯦ ꯌꯦꯡꯕꯤꯌꯣꯕꯀꯣ ꯁꯤ ꯑꯩꯈꯣꯏ ꯁꯤ ꯒꯦꯠ ꯂꯩꯔꯦ ꯁꯤꯗꯩ ꯆꯪꯉꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯋꯥꯁꯔꯨꯝ ꯍꯥꯟꯅ ꯌꯦꯡꯁꯦ ꯋꯥꯁꯔꯨꯝꯁꯦ ꯐꯖꯕ꯭ꯔꯥ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯁꯔꯨꯝꯅꯦ ꯋꯥꯁꯔꯨꯝꯁꯦ ꯃꯣꯏꯅ ꯄꯤꯔꯝꯕ ꯆꯞꯄꯜ ꯉꯥꯛꯇꯅꯦ ꯑꯗꯣ ꯃꯣꯏꯒꯤ ꯋꯥꯁꯔꯨꯝꯁꯦ ꯌꯥꯝ ꯅꯥꯟꯅ ꯂꯩ ꯁꯤꯗ ꯃꯤꯡꯖꯦꯟꯒ ꯐꯖꯅ ꯂꯩꯕꯤ ꯁꯤꯗꯒ ꯄꯣꯠ ꯆꯩ ꯃꯌꯥꯝꯒ ꯊꯝꯕꯤꯔꯦ ꯑꯗꯨꯒ ꯑꯁꯤ ꯂꯩꯔꯦ ꯋꯥꯁꯔꯨꯝꯁꯦ ꯑꯗꯨꯒ ꯀꯩꯅꯣ ꯂꯩꯔꯦ ꯔꯨꯝ 2ꯅꯦ ꯑꯩꯈꯣꯏꯅ ꯂꯧꯔꯤꯁꯦ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡ ꯑꯣꯏꯒꯦ ꯌꯥꯔꯦ ꯁꯣꯐꯥ ꯑꯣꯏꯒꯦ ꯌꯥꯔꯦ ꯁꯤ ꯁꯣꯐꯥꯅꯦꯕ ꯑꯩꯈꯣꯏꯅ ꯆꯤꯡꯊꯣꯛꯄꯅꯦꯕ ꯁꯨꯃꯥꯏꯅ ꯁꯤꯃ ꯔꯨꯝ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯁꯤꯗꯁꯨ ꯇꯤꯚꯤ ꯌꯥꯎꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯦꯀꯦꯠ ꯀꯔꯤ ꯀꯔꯥꯁꯦ ꯍꯥꯞꯆꯤꯟ ꯌꯥꯎꯕ ꯁꯨꯃꯥꯏꯅ ꯅꯥꯟꯅ ꯄꯤꯕꯤꯔꯦ ꯃꯤꯡꯖꯦꯟ ꯐꯨꯜꯒ ꯌꯥꯎꯕ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯣꯏ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯑꯁꯣꯝꯒꯤ ꯔꯨꯝꯁꯨ ꯌꯦꯡꯁꯦ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡ ꯑꯣꯟꯊꯣꯛꯄꯩ ꯌꯥꯕ ꯑꯗꯨꯒ ꯆꯥꯛꯈꯨꯝꯁꯨ ꯂꯩ ꯑꯗꯨꯒ ꯆꯥꯛꯈꯨꯝꯅꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯂꯥꯎꯠꯅꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯁꯦ ꯃꯣꯏꯅ ꯂꯣꯏꯅ ꯄꯤꯔꯝꯃꯤꯅꯦ ꯁꯤꯒꯤ ꯕꯣꯏꯂꯔ ꯀꯔꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯑꯗꯒꯤ ꯃꯣꯏꯒꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯃꯣꯏꯒꯤ ꯉꯥꯛꯇꯅꯦ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯐ꯭ꯔꯤꯖꯔ ꯑꯗꯨꯒ ꯁꯤꯒꯤ ꯃꯄꯥꯟꯗꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯀꯤꯡ ꯇꯧꯅꯤꯡꯉꯁꯨꯀꯣ ꯁꯤꯒꯤ ꯀꯤꯠꯆꯟꯁꯦ ꯁꯤꯗ ꯁ꯭ꯋꯥꯏꯗ ꯍꯥꯡꯇꯣꯛꯑꯒ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯝꯅꯤꯡꯕ ꯈꯣꯠꯄ ꯂꯩꯔꯁꯨꯀꯣ ꯈꯣꯡꯎꯞꯀꯨꯝꯕ ꯑꯁ꯭ꯋꯥꯏꯗ ꯂꯣꯏ ꯂꯩꯔꯦ ꯁꯤꯅꯦ ꯁꯤ ꯂꯨꯄꯥ 4,000 ꯈꯛꯇꯅꯦ ꯅꯨꯃꯤꯠ 2ꯒꯤꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁे ꯅꯨꯃꯤꯠ 3ꯅꯤ ꯁꯨꯕꯗ ꯍꯟꯒꯗꯕ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁꯟꯗꯦꯒꯤ ꯅꯨꯡꯗꯥꯡꯗ ꯍꯟꯒꯦ ꯍꯥꯏꯕ ꯃꯣꯏꯅ ꯃꯟꯗꯦꯐꯥꯎꯒꯤ ꯑꯣꯏꯅ ꯂꯨꯄꯥ 4,000 ꯉꯥꯡꯅꯕ ꯍꯣꯇꯦꯜꯗ ꯂꯩꯕ ꯇꯥꯔꯗꯤ ꯃꯤ ꯑꯃꯗ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯂꯨꯄꯥ 1,200 ꯂꯩꯅꯦꯕ ꯑꯗꯨꯅ ꯔꯁꯤꯌꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯍꯣꯡꯅ ꯂꯩꯒꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝꯕ ꯑꯦꯄꯥꯔꯠꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥꯟ ꯃꯔꯣꯟ ꯈꯪꯗ꯭ꯔꯒꯗꯤ ꯌꯥꯗ꯭ꯔꯦ ꯔꯁꯤꯌꯥꯟ ꯃꯔꯣꯟꯅ ꯈꯪꯉꯒ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯗꯣꯏꯅꯦꯕ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯌꯧꯔꯛꯄ ꯍꯧꯖꯤꯛꯁꯦ ꯄꯨꯡ 4:30 ꯇꯥꯔꯦꯕ ꯃꯣꯏꯒꯤ8 ꯑꯩꯈꯣꯏ ꯌꯨꯝꯗꯕꯨꯗꯤ ꯄꯨꯡ 9:30 ꯇꯥꯔꯝꯃꯅꯤ ꯑꯗꯣ ꯐꯣꯟ ꯇꯧꯅꯔꯒ ꯃꯣꯏꯅ ꯁꯣ ꯊꯤꯟꯕꯤꯔꯝꯃꯒ ꯔꯨꯝꯁꯦ ꯄꯥꯝꯕ꯭ꯔꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯦ ꯍꯥꯏꯔꯒꯅ ꯄꯩꯁꯥꯁꯦ ꯄꯤꯅꯔꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯗꯥꯒꯤꯁꯇꯥꯟ ꯌꯧꯔꯛꯑꯦ ꯑꯗꯣ ꯈꯥꯕꯤꯕ ꯎꯅꯕꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯉꯥꯟꯗ꯭ꯔꯤꯕꯅꯤꯅꯀꯣ ꯌꯥꯔꯔꯣꯏ ꯍꯥꯏꯗꯤ ꯎꯅꯕ ꯍꯥꯏꯗꯤ ꯂꯩꯗꯅ ꯎꯅꯕꯗꯤ ꯅꯠꯇꯦ ꯃꯤꯇꯤꯡꯁꯇꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯎꯅꯖꯕ ꯂꯥꯛꯄꯅꯦ ꯌꯦꯡꯖꯒꯦ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯀꯥꯏꯅꯀꯣ ꯗꯥꯒꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯂꯝꯁꯦ ꯍꯥꯟꯅ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦꯕ ꯃꯤ ꯃꯌꯥꯝꯅ ꯔꯁꯤꯌꯥꯒꯤ ꯃꯦꯞꯇ ꯌꯥꯎꯔꯒꯁꯨ ꯑꯗꯣ ꯈꯥꯕꯤꯕꯅ UFC ꯃꯥꯅ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯐꯥꯎꯈꯤꯕ ꯑꯐꯥꯎꯕ ꯑꯣꯏꯕꯅꯤ나 ꯃꯥꯅ ꯆꯤꯡꯈꯠꯂꯝꯕꯅꯤ ꯀꯥꯏꯅꯒ ꯍꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯖꯤꯝ ꯅꯨꯡꯒ ꯂꯩꯒ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯉꯥꯏꯍꯥꯛ ꯇꯨꯝꯃꯒ ꯍꯌꯦꯡ ꯍꯣꯔꯦꯟ ꯍꯥꯏꯇꯥꯔꯦ ꯍꯧꯒꯠꯂꯒ ꯑꯩꯈꯣꯏꯁꯦ ꯆꯠꯀꯗꯕꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯥꯗꯩꯁꯤꯅ ꯁꯤꯒꯤ ꯚ꯭ꯌꯨꯁꯤꯅ ꯁꯤ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯒꯤ ꯅꯥꯏꯠꯅꯦ ꯑꯗꯣ ꯁꯃꯨꯗ꯭ꯔꯁꯨ ꯑꯩ ꯐꯖꯅ ꯎꯠꯆꯔꯛꯀꯦ ꯅꯣꯡꯉꯥꯟꯕꯒ ꯀꯩ ꯎꯠꯄꯅꯣꯗꯣ ꯑꯗꯣ ꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯑꯣꯐ ꯋꯥꯔꯤꯌꯔꯁ ꯍꯥꯏꯔꯒ ꯈꯪꯅꯩ ꯁꯤꯒꯤ ꯃꯐꯝꯁꯦ ꯈꯥꯕꯤꯕ ꯅꯨꯔꯃꯥꯒꯣꯃꯦꯗꯣꯚ ꯑꯐꯥꯎꯕ ꯅꯨꯄꯥ ꯂꯩꯕꯒꯤ ꯃꯐꯝꯅꯦ ꯊꯑꯣꯏꯅ ꯑꯩ ꯂꯥꯛꯆꯕꯅꯦ ꯑꯩꯈꯣꯏ ꯐ꯭ꯔꯥꯏꯗꯦꯒꯤ ꯅꯨꯡꯗꯥꯡꯁꯤꯗ ꯑꯗꯣ ꯁꯟꯗे ꯅꯣꯡꯃꯥꯏꯖꯤꯡꯗ ꯍꯟꯗꯣꯏꯅꯦ ꯅꯨꯡꯗꯥꯡꯗ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯏꯄꯤꯁꯣꯗ ꯑꯣꯏꯅꯀꯣ ꯃꯊꯪꯒꯤ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯈꯥꯕꯤꯕꯀꯤ ꯃꯣꯏ ꯀꯩꯅꯣ ꯎꯠꯄ ꯌꯥꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯒꯇꯨꯗ ꯉꯥꯏꯕꯤꯔꯣ ꯑꯗꯣ ꯍꯟꯗꯛꯀꯤꯗꯤ ꯁꯤꯐꯥꯎ ꯈꯛꯇꯪ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯗꯥꯁ ꯕꯤꯗꯥꯅꯤꯌꯥ ꯌꯥꯏꯐꯔꯦ ꯃꯌꯥꯝ